Sudan army amadi paramilitary anigi marakta yamna kanna khut thoknabagi thaudoke ngasi humni chonba numit fawbada punna meoi chambuga marifu manga sikhre meoi lising amaga chanipan lomna asok apan nangkhre Khartoum da maikai anigi marakta khut thoknabana mafam adudagi asi ana asok apan yawba meoi sing haujik lawthokpa yadana leibana asiba mi ki masing hengalak payare chayola sida thokliba khut thoknaba sina maram oiraga meoi kaya masa masa ge yumdagi mapan thokna khidre masina maram oiraga chana thaknaba polam singdasu awaba kaya mayoknarakle khut thokna riba nakal ani haibate army amate paramilitary force rapid support force ani gi marakta ceasefire thugai haiduna amaga maral sinare army gi makok thongba bana haikibada Sudan gi konung amate atai district sing amukhana lawshinaba thabakana chathare Sudan da leiriba India macha sing external affairs ministry na India macha apana mateng tawba fangnaba control room ama hangdokre numit chuppa ma hangduna laigadaba toll free helpline number sing su pituna thamkhre helpline number sing adudi 1800118797 911123012113 9111123014104 amade 911123017905 ni